Asmita Khelo India gi makhada District Youth Affairs and Sports Office Thoubal amasung Khelo India Center Judo Thoubal anina sinduna ngarangdagi Khangabok Part 2 Multipurpose Hall da chatharakpa Asmita City Judo League ngasi loisinkhre chahi 13 gi makha amasung mathakta leiba nupi macha sing khaktagi oiba category punna 12 da athoi ahen tanaba aduda punna sanaroi humfumanga na sarukya khi ngasi loisinmagi tharam aduda District Olympic Association Thoubalgi President Mutum Mani, District Youth Affairs and Sports Officer Moirangthem Deven, Khangabok Zilla Parishad ki Chairperson N Ramananda amasung Khangabok Part 2 GP ki Chairperson M Gopi Mohana mathang sitna athoiba mitunglen Thauram amadi akhanaba mitunglen singoina sarukya khi ngarangdagi chatharakiba Asmita City Judo League aduda plus 63 kg gi category da Laisram Didikana, minus 63 kg gi oina Lakshmi Laisram na, minus 57 kg gi oina Sukham Beauty na, minus 52 kg gi oina Laisram Alice, minus 48 kg gi oina Moirangthem Helen, plus 44 kg gi oina Ningthauzam Kajal, minus 44 kg gi oina Laisram Jina, minus 40 kg gi oina Laisram Marcy, minus 36 kg gi oina Khulakpam Rosina, minus 32 kg gi oina Khundrakpam Malem Nganbi, minus 28 kg gi Ningthauzam Nelsi, minus 23 kg gi oina Ningthauzam Ranina ahanba taduna gold medal fangkhre. Ngasi gi mitunglen singna ahanba ani suba amadi ahum suba tarakraba sanaroi singda mana mathum yenthokhi. Adi lairi te pakpa ka paraga exam thadragadi madugi Kanaba Laitaba, Sumainagi Sigi Tim Sida, Central Government, Sagi Pusamana, Hero India Skimsina, I Dibukanosi, Wigi, Asmita City Judo League, Haiba Sisi, Tau Haina Wigi, District DLO has supposed District Youth Affairs Sports Officer Singda Pinakpa instruction, Adumanasu, Pantok.